Lakhipuronline puthokchaba February ki tang ahom irai numit ki Khomjinba Pao tabirase. Ahanbada maruoiba pao. Millet cultivation ki matangda nongmagi oiba tharumama Singirbon mutum lekai da pangthokre. Maigi unit amada paisa yangkai tawduna hengalakpa bu yaningwa phongdoktuna Silcherda wakat mifam pangthokre. Sangirtan Saisakpi Thokchom Manimacha Laikidabagi Taranithoi Suba Kumon Thorom Pangthokre Amasung Jiribam da Chathariba Cricket Tournament ngasi Sunrise Amadi Goakhal team anina sanaragani. Haujik Mapungoiba Pao tabirase. Millet cultivation ki matangda Lomi Singh da Paksan na khanghananaba nongmagi oiba thoromama Kasar Singirbon ki mutum lekai da pangthokre. Mitei londa Chanan haina khangnaba atuka Hindi da Bazara Kauba Hakchang da Kanaba Pigadaba Pambi Makal Millet cultivation ki matangda ngarang February ki tang ani ayki pung 13 da pangthokiba training program asida NABARD ki district development manager Rabi Shankar Likmabam amadi Karbi Anglong ki trainer ahum yauna takpi tabiki Thoramasi National Bank of Agriculture and Rural Development NABARD na support toraga Yusuf Meherali Center Mumbai amasung Barak Dairi ka kusam naraga implement toba model millet cultivation haiba chahi amagi oiba project amagi makhada pangthokiba training program ni Hairiba project asigi makhapona Barak Dairi ki member singna lambika chamaga humutara da millet haibadi chanan thabagi thabak February thasidagi paikat pa hokre Training asida Lomilup Assam Barak Dairi Cooperative amasung Bikasi Agro Company ki member humbutra romda sarugyaki haina Barak Dairi amasung Yusuf Meherali Center gi maigitagi khangalagli Maigi unit amada paisa yangkai tawduna hengalakpa bu yaningdaba phongthoktuna ngarang Raija Sinba thungna pangthokibagum Silchar dasu All Assam Electricity Consumers Association Kasar Jila Committee na silangtuna wakat mipamama pangthoktuna CM gi maphamda wakat cherol pisinkre APDCL gi maikaidagi February thadagi maigi unit amada paisa yangkai tawduna hengatpagi waphambo kanna yaningdaba phongthokhi chahi amada ahom marirak hengatpagi thawng asi mamangda amukta thokhidre hairi wakat mifam asida All Assam Electricity Consumers Association Kasar Jila Committee gi President Mamat Nat Kaloinana atay lup asigi miyoi kayana sarugyakhi Nungairaba Paujel Unsaga mari lenaba anaba kaya layengba hauragani Unsagi lamda maming lairaba skin specialist Dr. Yumnam Lokendra Singh Consultant Dermatologist MD AIMS New Delhi na Unsagi anaba makal kaya layengba hauragani Kasar Lakhipur Khuman Maning Laikai lakliba February ki tang 3 tagi hauraga Chayolda anirak laibak pokpa amadi yumsakaisha numit khudingi layengba hauragani Laibak pokpa numita nungtilgi pung 3 dagi numitangi pung 9 phawba aduga yumsakaisha numitana ayuki pung 3 dagina ayuki pung 10 phawba layengani Registration amadi akupa marol ki tamak mobile number 9435548402 natraga 7637913072 number asida pau phobina bahairi Haukiba February ki tang anida Guwahati da pangthokiba Krishnakanta Hendik State University gi manga suba convocation thoramda MA examination 2020 da Waziuddin Chaudhary ki maphamda University asigi Chancellor amadi Assam ki Governor Professor Jagdish Mukhina gold medal sinakre Waziuddin Chaudhary Lakhipur subdivision ki manung chanbada laiba Singirbon ki Laikhidraba Maulana Jalaluddin Chaudhary amasung Khairunasa gi machanupani Panbajai Waziuddin Chaudhary lisinganiga amada Science Teachers Forum Kasar na silangduna pangthokiba Mathematics amasung Science ki merit competition da Kasar district da first oiki SSLC examination lisinganiga humda Manipuri subject da Assam state ki highest mark score tokhi Higher Secondary Science Cotton College Guwahati dagi pass tokhi Nadua College Lucknow dagi Islamic Studies da lisinganiga 13 da graduation lawki Igno gi makhada BA da Political Science da honors lawduna pass tawki amasung 2022 da SLET Northeast region pass tawki
Boljur Umanglai Laiharauba Committee-na lakliba February tang 8 na 15 phauba Boljur Mitei Khun Silcharda Mitei folk dance amadi thabal chongba competition pangthoklagani. Class 10 gi makha gi angang sing gi oiba Mitei folk dance competition gi ahanba mana lupa lising 8 ani suba mana lising manga aduga ahum suba mana lupa lising ahum thamli. Aduga thabal chongba competition gi na ahanba mana lupa lising 10 manga aduga ani suba mana da lupa lising 10 thamli. Akupa marol gi tamak contact number 7889 564534 natraga 8131 819412 number asida pau phobina bahairi. Lakliba February gi tang manga phairen gi 15 ni panba nongmaijing nimita Jingu awong ningthau awong leima ibudau ibentau ki chahi gi firoi hongbagi haikat lekat tambagi thoramda khwai tarana saruk yabiduna mapung phan biranaba malem gi apunba meitei lining loop joragul kasar sonai gi maigi degi paujilakli. Kasar Singirbon High School gi sanabungda chathariba anisuba Dr. Rajdeep Roy MP Rural Amadi Urban Knockout Football Tournament ki Lakhipur Zone gi ngarang sanakiba anisuba semi final match ta UBFC Markulina Chiru Sporting Club po tie break ta Panjal Mangamari da maithiba pikibaga lenana UBFC final da khong thangjinba anisuba team oire. Tournament asigi final match hayeng February gi tang 3 irai numita UBFC Markulin amadi UJB Markulin sanaragani. February gi tang 12 lising amaga chamapan marputra humdoi da lingkat kiba All Manipuri United Clubs Organization amukogi kuntra suba foundation de na lakpada nat ki oiba thorom kya galoina lakliba February gi tang 12 da kwa kaithel akham laikai da leiba community hall da pangthok lagani. Amukogi kuntra suba foundation de asina lakpada iramdam Manipur gi ireicha khwai miam loinana amukogi thabak thorom singda angamba thakta mating pibiduna mapung pahana pangthokpa ngaman biduna lakliba nungsijaraba khwai pumna makki maphamda amukogi maige degi ikai khumnaba uchabaga loinana amukogi secretary publicity L Krishnachandra Khumanna yaifa paujil pirakli. Thokchom Manimacha Memorial Trust Imphalna Thokchom Manimacha Laikidabagi 32 suba kumon thorom Sri Sri Jagannath Dev Mandir Singjamai Imphal da pangthokre. Thorom asida Jawaharlal Nehru Manipur Dance Academy ki director Pukrambam Bilasna chief guest National Awardee Srimati Thangsabam Asangbina President amasung Sangit Kala Academy Awardee Guru Laimapokpam Lakpatina guest of honor oikhi. Thoromasiga mari lenana Nat Sankirtan Manimacha Award Saisakpi Alangmam Sana Hanbi Debida Khusinaki Mana asida seloina lupa lising 10 citation amasung sol jauri Panbayai Laikhidrabi Manimacha Sagnairabi Sankirtan Saisakpini Mahagna nupi Saisakpi singbu thakwangna thamnanaba honabirami haina chief guest ki warol piraduna Pukrambam Bilasna panbiki Mahaki isai sing Basok Nimai Sanyas amasung Monsikha gi damak Bhabok singna mahakpu kaungamdana singthanari Rajasri Bhaigachandra Foundation gi chief advisor B Amusana Sharma amasung atai Sankirtan da thawai yauba guru kayasu thoromasida sarugyakhi. All Jiribam Sports Association na sinduna Jiribam Higher Secondary School gi sanabungda chatharagliba KC Malik Memorial Invitation Football Tournament ki ngarang sanakiba match da LFC na RYC bu Panjal Mari Ahomda maithiba pikre. Match asida KH Nilkamal Aziz Haider Satsung amasung Tapos Raina center referee assistant referee Singh amasung fourth referee ki thodang pukhi. Tournament asigi ngasigi match da JYC amadi Sunrise team sanagani. Tournament asi Jiribam gi Kalinagor da leiba Priti Rani Malikna mahaki mapubok ki mingda kachaba tournament ne. Jiribam gi Bidyanagar da leiba multipurpose sports complex da Jiribam District Cricket Association ase langduna chatharakliba tarahom doirak suba late L Rohini Kumar Singh Memorial Cricket League 2023 gi ngarang sanakiba match da Ichel Club na SK Sibu run humpuni thoi da maithiba pikre.
इचेल क्लब की सानरोई H राजेश सिंह मैन ऑफ द मैच ओइखी मैच असिदा प्रदीप कुमार अमदी प्रीतम सिंह अंपायर की थौदांग पुबिखी ngasi gi match da sunrise amadi gwakal team anina sanargani aroibada maruiba pau amukhanna millet cultivation gi matang da nongma gi oiba thormama singirbon mutum lekai da pangthokre mai gi unit amada paisa yangkai tawduna hengalakpa bu yaning do phongdoktuna silchar da wakat mifam pangthokre संगीर्तन सैसक्पी थोकचोम मनी मचा लेकिदबगी तरानिथोई सुबह कुमोन थोरम पांगथोखरे अमसुंग जिरीबामदा चथरीबा क्रिकेट टूर्नामेंट ngasi सनराइज अमदी ग्वाखाल टीम अनिना सानारगनी लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।